Kumja English Singaniga Kunmathogi December Amada Pangthokiba World AIDS Day gi Thauramda Chief Minister N Birena HIV AIDS ka Sagonaduna Hingliba Miyoi Singi Mathau Taba ART Masa Masagi Mayumda Thilangani Haina Lauthokiba Wafam Adunga Sifauba Thabakta Onthokpa Ngamdabagi Mathakta ART gi Ani Suba Line gi Hidak Chagadaba Client Singi Mathau Taba Hidak ART Center da Laiti Haiduna Hidak Chaba Lepnaba Yaure Hiramasiga Mari Laina Ngasi Hodam Leirakta Leiba Kongi Officer Art ART gi ani suba line gi hidak chariba client amadi client ki imung manungi miyoi sing yauduna pangthokpa paumi singa unaba amada kon gi president RK Nilakantana neko gi report ki matung ina state asida ART chaba miyoi asi lising tara humdoi ga chatru kamar funipan lei masigi manungda miyoi changma ga humfutara mangana ani suba line gi hidak chariba miyoi amadi miyoi taretna ahum suba line gi hidak chariba miyoi singne adubu chahi asigi April gi aroiba chayol dadi Manipur da leiriba lainga ki ART center tara mathoi amadi NGO gi center anida ani suba line ke client sing na chaba hidak asi fangkhidre max ke asigumba thawong asimak 2019 da konna Manipur High Court ta thakiba PIL da High Court na ART center sing da yamdrabada tha ahum gi hidak stock ta thamgada bani haiba direction adu khongauna bani maramasina hiramasida Manipur lengak na athuba matam da mithieng changduna client sing gi mathau taba hidak sing fangan biu haike paumi singa unaba adu da saruk yakiba client amadi imung manungi maikai dagi makhata na fongdokpada rims amadi janims yauna ART gi center sing da ani suba line gi damak fangdaba asina khudong chadaba kaya mayoknare maru oina center sing da ani suba line gi hidaki mahutta ahanba line da pizaba hidak oina piba amadi expire oiraba hidak fawba pijaba yawba asina thengnariba awabas da chief minister amadi health minister na mithieng changbiu haike Government na tawriba program se hidak piba ngamdraga immediately hidak to leibi bagi mohota gi NGO da oina hidak to leibi na ba koi haijagre haiba pakhum se koi Manipur Status Control Society da gitaba phange Chief Minister masana su World AIDS Day da hidak thingani hidak lobal la halaroi haigre ko haigre matungda thinbirakpati lairadana isana loba sachara bhogda pidabagi problem solve tawba ngamdriba haibadi lainingdriba si kanana lainingdrino Chief Minister Birena laidrira natraga moigi max haibaduna laidrira kamai tawrino jiujik laiba problem se solve tawginaba mari lainaba government gi side tagi mari lainaba singi side tai pungning sing sanjari